Loyalam E-PAO tabi bakutima po hitram susmitana namidangi po pizari aham dapat headline. August 10 mga India gi Maudra Nipan Stuba Independence Day numit ki ayuk pung mga dagi nungthil pung mari Faoba Manipur Pumba General Strike Laothokhre haina NRFM na fondorakli. Lainga ki school fagar hansi mission hodoliba asi tungi yumbirol or kadoriba mahairoi singi mingda thika tawribra haina Aam Aadmi Party na fondorakli. Hojik tholiba irang asina maram oiraga state ki semelon gi phibam asi maning halle haina Devdattan fondorakli. Sandona Pijari August 10 mga India gi humra nipan suba Independence Day numit ki ayupong mga dagi nungthil pung mari Faoba Manipur Pumba General Strike Laothokhre haina NRFM na fondorakli. Lagliba August 10 mga English ngani kun mga India gi humra nipan suba Independence Day Manipurda numit asigi thoram miyam na pangthokpi ganu numit asigi ayupong mga dagi mari Faoba Manipur Pumba General Strike thamlei mai ising analayeng media na tana athingba asi miyam na thugai biganu haina aina thingkraba Manipur gi lalolob ama oiriba National Revolutionary Front Manipur NRFM Central Headquarter gi Information and Publicity Secretary gi thopuriba sana jawba maitena khudek piduna press ta thadrok Cherolamana Hari. Cherolasina Hai, Manipur na Indian Union da Yaukiba asi India na Nampu Taukibani Haiba, a chumba oibada, Nasisu Manipur Miam na Kwaidi Awaba Mayok Naduna, India gi victim oina hingliba. Mahing asina a chumba kudam oiri. Haleng dana Indiana maning tamna Manipur Kunai Miam gi matakta, Loyalam Lengak Chahi, Humdra Taruk, Chupnak Satharakli. Kunai asibu nakal kuding da Japsinduna Malem Laimaidigi Marufung na Mutaknaba Lepalaitana Kutarakli. Aikhoigi Manipur maning tamna palak patlebangni. Aikhoi ingna chikna legadabani haibasida kanagisu akiba leite adubu wahai asi Indiagi khwaidigi asawba wahai oiduna Manipur Kunaibu angamba thakta odba Indiagi ajobu mathau oiri hari. Lainga ki school fagar hansi mission hodoliba asi tungi yumbirol oigedoriba mahairoi singi mingda thika tawribra haina Aam Aadmi Party na fondorakli. Manipur lenga ki school sing fagar hanabagi pandam school fagar hansi mission hodoliba si tungi yumbi oigedoriba mahairoi singi mingda thika tawribra haina Aam Aadmi Party Manipur gi state coordinator Biswanath Thingam na fondokre. Wafam asing ngasi Manipur Press Club ta pangthopa pawgi mifam da Biswanath Thingam na phongdokhibani mahakna makhata na phongdokhibada Aam Aadmi Party Manipur na lenga ki school khare yengselubada phibam sokpa kaya thingnabada natana school fagaran si mission pakhalaba matung lenga ki school ayamba mahairoi masing yamna hantharapagi phibam thingnare school amada mahairoi tara fana leitaba thingnabada natana contractor leba oja chatruk rom tolopi da natana khudong cha daba kaya mayokna basu thingnare Masina maram oiraga school fagaran si mission gi pandam adugi namada miye kharana thika tawduna leiribasi pandam adu phanghanaba mari leinaba singna miyeng changbi yu haiki Amaromda Manipur gi lambi thonggi phibang aduki matik phattaba thamliba asi Manipur miyambu center amadi Manipur lengana usittabani haina lawi haina mahakna phongdokhi mahakna makhatana hai tholiba chahi ani helaba irang asigi matangda center na kuki su kangbuga wari sanaba aduga Manipur miyamdasu su sangdoktre haina wakhal nungai hendabagi phibamda leiribasi athubada su sangdole amadi sangdokte habadu sengna khangangadabani haiki Paugi mifam aduda Aam Aadmi Party Manipur State Coordinator Biswanath Thingamna Party gi nauna legal in charge oina khalaba Advocate Thiam Jugindro yauna member taruk yawba legal team gi maming amadi district mapan gi district in charge oina khalaba singi mingshu lauthokhi Thogliba irang asina maram oiraga state ki samilon gi phibam asi maning halle haina Devdattan phongdorakli State asigi samilon gi phibam asi hojik tholiba irang asina maram oiraga maning hale aikhoi gi samilon asi karam na hengar hangani haibasi khanabada mami samjilakli haina Manipur Sarkar gi Horticulture and Soil Conservation gi Director K Devdattan phongdokhrai ngasi All Manipur Progressive Farmer Association amasung Arambai Tengol Unit Taramari anina khusamnaraga Role of Youth in Sustaining Agricultural Habit Team da Imphal West ki Konthojom Kangjeibung Community Hall pangthokiba no
Nomagi Oiba, discourse come awareness program the Saruk Yakiba, Horticulture Director Dev Datana Wapamasi Fondoladuna Makatana Haikibada, Lamdamasiki Nahastingi Todang Asi Hosiki Matamda Yamna Matotaragli, Karamna Kari Tabak Pakalaga Isan Isabu Tabak Pizagani, Karamna said Milon Takot Hangani Habasi, Nainaba Matangam the Changi. Ngasi Arambai Tangogi Ichin inausina Asigumba Agriculture ki Lamda Kong Tangsilali Basi, Apaba Kong Tangamani, Equina Equiki Hanguna Riba, Labuk Lam Hangsing Asi Karamna, Mafung Kwana Sizinaba Ngamgada Ribano Hibasi, Puna Kaminaba Amasung Nainaba Matoktai. Ngasigi Nahasina Low Shinguga Mari Lainaba Tabak Amata Hekta Pakatada, or Toktaba Ladoi, Soidana Mai Bakari, Adubu, Tauriba Tabak Adu, Paring Chumna Amadi, Discipline Amagaluna Pakat Matoktai. Mahosa Mina Pibiramba Equigilamdam Asida, Mai Pakna Pakat Bayaba Tabak Torom Kaya Amaleri. Lenga Kitabak Kakta Tanabagi Mahutta Isa Isagi, Said Milon Fagat Hanbadanatana, Isana, Iromdom Lepcha Bayaba Tabakaya Lady Habisi Kauridabani. Lamdam Masida, regulated market Laitabasisu Awaba Mani. Makoina Putokchari Bapo chasing Adu. Sitaba Amasung Tadopum Laitabana Maramoidaga, Putoliba Poche Adu, Batapum Taduna Mamagi Todokshu Hekek Tine. Masidagi Koknaba private market Ama Rantabuma Tautai. Karamna Putoliba Poche sing Adu Kadai the Tadokani Habigi Matanga, Marie Lanaba Departmengi Akang Ahisinga Tanaba Matauta, Batanatana, Putoliba Poche sing Adu quality Lana Putopuma Tautai, Hanesufanduki. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Sakhangdaba miyoi amana potpham phambi ahal oirabi nupi amagi sanagi lik thatuna pukhrei. Tha asagi nipan ge ayu pung taramathoiga minute kunrom taba matamda Imphal East District ki Singzamai Police Station gi manung chana Waikhom Laikai Lerek Haizin famda Laphoi amadi Komlayon bi ahal oirabi nupi amagi mungak tasiba sanagi lik miyoi amana thatlaga chengkhre hari sanagi lik thatpi khraba potpham phambi nupi asigi maming Sagol Sem Memcha chahi Homdra Manga Mapur Roiba Laikhidraba Sagol Sem Ingwoja bi kawi ahal oirabi nupi asi Waikhom Laikai Lerek Haizin famda Laphoi amadi Sem Yonduna Laikibani. Hariba Numid Asida Angoba Machugi, Sweep car Tongdun Lapa, Miyai Chalaba, Angoba Machugi to be Upa Nupa Amana, car Adudagi Kumtarak Laga Lafoi Laki, Lupa Cham Piba Lapoi Adugi sent from Adu Makut Oina Piraga yet Tamba Makut Aduna, Ahal or Binupi a singing Noxam the Siri, but Sanagi Lig Adu Talaga, car Adu Toraga Kulaituna Chenki Hari. Sanagi Lig Tatpi Krabi Ahal or Bi Sagos Sem Mem Chana Pauche, Asida Fondor Kibiki Matung Inadi, Sakanga Banupa Aduna Lig Adu Hek Tatpaga, car Tonguna Tokiba Aduda Mahakna Quera Lauduna Lig Tatcrea, Hanat Miam the Kangan Ki. Matam aduda Arambai Tangle gi Thomi Sinkharasu Waikhom Laikai Lerak Lomdagi Thorak Pathingna Taza Dabadiki Makoina sweep car adutanaki hari. Adubu Lilong Tong Lantok Kibaga sweep car adu Mapam Kangdana Manki Badagi Kongol Lipangam Kidabani hari. Chuchampurda Yuha Hakray. Ngasi Numidangwairam matong pung aniga minit taruk taba matamda Chuchampur district da Richter scale da 3.4 yongna yuha hakre haina National Center for Seismology gi report amana hari. Report asini makatana haribana yuha hakiba adugi epicenter asi latitude 24.35 degree north amasung longitude 93.54 degree east oiki. Yuha haba asigi depth na kilometer tarani tho oiki adubu adum oina ngasi thokiba yuha haba aduna district asida akai atoi natraga khudong tiba thokibagi report amata leite haina mari lenaba district authority gi maikhedigi phongdorakli. Miyoibagi marakta leiriba yaknaba khara asina akhoi awaba piduna leire haina Dr. Lenina phongdorakli. Miyoibana hingbada hakchang fana amasung wakhal nungaina hingba mathautai adubu miyoibagi marakta leiriba yaknaba khara asina akhoi awaba piduna leire haina Indian Medical Association gi president su oiriba RIMS ki psychiatry department gi head of department Professor Dr. Lenina phongdokhrai. Infa West ki Faidingada Leriba Brahma Kumari gi Sanglen the Bangtokiba Raki Vandan Thoronga Mari Lenina Dr. Lenina Makatana Haikibada Thoram Asi Mabung Mapasing na Machi Matsal Singbu Ngak Shenba Amasung Machi Matsal Sing na Mabung Mapasingbu Nungshi Chanana Lainabagi Tatna Tanaba Yadana Leriba Adugi Thoram Amani Machi Matsal Oriba Singbu Ngak Shenba Habasi Mabung Mapasingi Taitani Adubu Mabung Mapasing na Machi Matsal Singbu Nungshina Loinadaba Ot Naiba Kayasu Yaudabanate Mama Mapa Oiba Kayabusu
su ningthina loinadaba kaya yauri asigumba kaya asi ningthina semdoktuna nungsi chanana laiminaraba khaktada miyoibagi magun asisu hengalaklibani nupana nupibu aduga nupina nupabu ngaksenba habisi oithokadaba nate miyoibagi marakta leriba yeknaba khara asina ekhoibu awaba pidun lagli hairiba yeknaba sing adudi kalakpa yengthiba mihauba apam nungsigi thadatpa ngamdaba mari kaya asina ekhoibu wahanduna leri hairiba pochang sing asidagi ekhoina nanthokduna chatpa ngamlagadi ekhoi maselgi marakta nungsi chanana ingna chikna santi oina leminaba ngamgani maram aduna hairiba pochang singdagi ekhoina nanthoknaba honaba mathautai haki amaromda thoram aduga mari lenana mahakna makatana haikibada ekhoi pumnamak pustembiriba mapuna ekhoi khudimappu ngak senuna thambiba oirasanu yeknaba pumnamak asi thadoknaba punna wasak lominarasi haina phungdokhi Myanmar gi refugees singna drug leptana pusilakpana national security da akaiba pire Myanmar da huzik tholiba crisis asina maram oiraga lebak asigi national security da chawna akaiba pire masigi mathakta lebak asida fangliba sai synthetic drug ki chada marfudaradi Myanmar da gi thazalakibane haina intelligence ki report amana hari Directorate of Revenue Intelligence amasung Intelligence Bureau ki report matung inna Nepal Bangladesh amasung Mizoram da ain kaina thazilakliba yamlaba drug sing asi Myanmar da gini India gi oinasu lebak asida fangliba synthetic drug ki chada marfudaradi ni Myanmar da gi thazalakibani drug singi manung da youth singna khwaidigi hena demand toriba asi yaba tablet asini Yaba tablet sing asi Myanmar gi lupa tara da leiraga Indian market ta lupa lising amadagi lupa lising amaga chani Faoba yoli Myanmar da huzik tholiba irang asina maram oiraga drug smugglers singna khwaidigi hena khudong chaba lori phibam asina lebak asida law enforcement singda khwaidigi achoba singnaba kaya oire drug sing asi smugglers singna pusilapagi mathakta Myanmar dagi lanjilaliba refugees sing asiga loinaraga lakhibani lebak asigi northeast state sing asi drug smugglers singna drug puthok pusin tawbagi transit point ama oina sijinari Myanmar dagi drug pusilapagi khwaidigi hena nungariba mafam asi Myanmar amasung Myanmar galona riba kilometer chonga rom sangba border gi saruk asini Myanmar amasung Mizoram galona riba border gi saruk sing asi asukpa umang turel amasung chathok chasin yamna khudong thiningai oiba mafam kaya leibana security agency sing irai laina control tabungamde masigi khudong chaba sing loraga smuggler sing asina Mizoram gi Samphai district asida ihan hana drug sing asi pusilakpari Myanmar galona ba tai tutorial asisu drug puthok pusinda khwaidigi hena nungaiba mafam oiri Myanmar galona riba Zokhawa tha village asisu Myanmar gi smuggler singi khwaidigi nungaiba mafam oiri hairiba mafam sing asigi drug sing asi Assam tamna puraklaga lebak asigi tongan mafam da smuggler tabagi thabak chathai drug smuggler sing asi Myanmar da military junta gi mathakta lal horiba Chin National Army na bek tawi hairiba militant group sing asigi mateng loraga drug smuggler sing asina yamlaba pot sing asi India da iralaina pusilapagi thabak chathari Methamphetamine drug trade asi khwaidigi hena sendong leiba business amasu oi hairiba drug asi Myanmar gi United War State Army na control tawi hairiba lalalob asina chahi gi oina chathariba drug ki trade value asi lupa crore lakh 15 romni hairi Security force na chatharakpa search operation da tongan ba mafam singdagi lalhobani pan fagat pangamkhre Security force na ngarang amadi nahal lamdam asigi tongan ba mafam singda chatharakiba search operation da lalhoba loop singi lanmi nipan fagale haina Manipur police ki control room gi pau amana hari Pao asigi matung ina tha asigi nipanda ahanba oina lalholup KCP taibangan magi lanmi ama chingmeirong maning leka digi fakhi farba mioi adugi maming oinam Sonia Devi Allied State jahi kuntrama thoi kawi thanga oinam leka digini mangondagi mobile handset ama Aadhaar card ama fagatki hari matam ikan kanadana KCP FML gi lanmi amasu Imphal West ki hawa marak irom leka digi fakhi farba mioi asigi maming khetrimayum nawba jahi kunipan Allied Generation kawi mahak masagi mayumdagi fabani hari mangondagi su mobile handset ama Aadhaar card ama fagatki hari Amaromda ngarang security force ki kambuna intelligence powder yumpham oiraga fayeng da chathakiba operation da KCP apun magi lami ani fagale hari faraba sing adudi moidang pok khunau mamang lekai digi oinam sanam cha maitei Alice John chahi kuntaret amadi Laurembam Rakesh Singh Alice Inau chahi kulhumdoi kawi makoi ani tampaki mpham sing da leiba school sing dagi sem khongat pada chenei haiba khangmangam magalunena makoi digi mobile handset ani sell oinam lupa lising taruka changa registration number yaudaba hon
Honda Activa Amasu Fagale Hari. Matamikan Kanadana Ngarang, Tawal area the Gilal Hulup, KYKL Gilami, Amasu Kulaga Konana, Security Force ki Kamuna Fade Hari. Farba Mue Adu, Sam Ramamang Lekadigi, Chong Tam Dili Kumar Singh, Allies Tomnau, Jahi Kuntarukawi, Mahak, Sale Kaiba Amadi, Mi kidnapping Tawada Chene Hari. Mangondagi mobile handset ama SIM card ama Aadhaar card ama carry bag ama fagat ki hari. Matam ikan Kanadana lal hulup pripak progi lanmi amasu Nambol PS ki manung chanba thang tek tagi fare hari. Farwa myoy aduna Sanjembam Sanju Singh Jahis Allies Thawai lakpa jahi kuntaru kawi khabe maya leka digini mangondagi su mobile handset ani SIM card ani Aadhaar card ama fagat ki hari. Makhatana pripak progi lanmi amasu masagi mayumdagi security force ki kamuna fare hari. Farba myoy aduna kumbi thingel leka digi wahengbam Rikan Singh Allies amuthoi jahi kunmanga kawi mangondagi su mobile phone ama fagale. Farba myoy sing adu makhoi phangba polam sing aduga loinana mari lenaba police station da khusina khre haina police dagi phangba paw asina hari. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Aroibada maroiba paw amuka hana pizari. August 15 India gi Humdranipan Suba Independence Day numit ke Ayuk Pung manga dagi nungthil Pung mari Faoba Manipur Pumba General Strike Laothokhre haina NRFM na phongdorakli. Lenga ki school fagarhan si mission haudoliba asi tungi yumbirol orkidoriba mahairoi singi mingda thika tawribra haina Aam Aadmi Party na phongdorakli. Hauzik tholiba irang asina maram oiraga state ki saimelon gi phibam asi maning halle haina dev dattana phongdorakli. Matang asida Loyalam E-PAO na Numidangi PAO Bibil Lazare Tabiri Bakutimapu Amuka Hana Kurumjan.